Irang asigi awaba tarba miyam gi khubak mayai da sagun tawrabra haibagi chingnaba leibana asum sumda thidoklaga mara leibasing matik chana chairak pibi haina Congress na haidi Imphal Jiri lambi gi Khongsang railway station manakta chingling khaiba masung leibak namthakibadagi pot puba gari sing lanthok pa yadre amasung Kurkul water supply gi fibam sekmai kendra gi MLA Haikam Dingona yengsinkre Kurumzari ISTV news tataram noksari hauji paw masa khaina pizari Irang sigi awaba tarba miyam gi khubak mayai da sagun tawrabra haibagi chingnaba leibana asum sumda thidoklaga maraliba sing matik chaba chairak pibiu haina Congress na haidi wafam asi Moirang Assembly constituency da IDP singdamakta kaithorakpa fund lana siznarabra haibagi matangda Congress bhavan da pangthokpa promising ga unabada MPCC gi chief spokesperson Hareshwar Goswami na haikibani mifam aduda MPCC gi spokesperson Zakir Hussain amadi secretary Hirom Priyanand su saruk yakhi Hareshwar Goswami na makhatana relief camps in the Ministry of Home Affairs State Government ki Home amasung line department sing amadi district sing gi DC gi khuthang da chalaibani relief camp ki kari kari pot laikre thadarakpa paisa sing kadai da sizinai haibagi matang da RTI thabada security reason na maram oraga paukhum pirakhidraga karamna amuk kona paukhum piraklibano hangkhi RTI gi paukhum atuda ningthina maram chana thabak tawdabagi mami chawna tai haikhi mahakna makhatana Matau karamna Moirangi MLA na government machinery sing na yengadaba pot sing shu mahaki yumda yelibanu hanglakti BJP government asi amamba puwari shemba lengak ni haina maral sibagaloina na state asida BJP na lengak pairakpadagi awaba thokaningdaba thogdo kaya mathang thokli haiki relief camp ta leriba awaba tarba miyam gi season na ba kai thorakliba sanfam sing lana seasonary haibagi chingnaba leibana Home Department na shu moto case ama lokhatuna chumbra lanbra haibadu thidoklaba matungda miyam khangna mara leiba miyoi gi mathakta matik chaba chairak pibiu haina Home Department ki pukning singsilakli Moirangi honorable MLA sina ngasagi relief material singje ayamba mana loina mak yenba aduga loina mana hairpa yai aigi on aigi source tagi resource tagi yenbani hairpa chu dum khumba chu dum jaw poni aduga aina hangjaningi di today yawiba one time allowance ma hairi masana hairi one time allowance si government na pibani masi mana yele na si yeli one time allowance adu di ma kamai to dana government na pirakpa government ki machinery sing government ki functionary sing na yengadaba adugumba relief material sing do ma Moirangi MLA na kamai to dana yelibano hairiba case mana government ki piraiba material sing se bana yeli haibagi prima facie leire Prima facie lerebanina politik kai to watai masing matan the judicial inquiry ma to view chini number 1 da newspaper da people gi domain da miyang gi domain da labanina choment moto case amachu lokhat laga achum aral karino kamain to no man yenbana tayano government na pirei besidagi man yenba jalan magi on keno dagi resource te yenba jala nataga kana na masi kamain to no haibado tiget piu haibasini ngasi gi maruiba pointi athu matam da mai leina ba authority na koi judicial inquiry ama to view loina na Home Department su so moto case ama local laga mai leina ba sing adubu asum chumda aran wi mayam du karino kamain to no du yembira tanda akoi gi mai phangun thokpa punishment haigada phangun thokpa dandi pibi wai ba phom sitam gai tension nage Imphal Jiribam lambi gi Khongsang railway station manakta meter chamarom chingninghai ba masung leibak namthakibadagi pot puba gari sing lanthokpa yadre chingninghai kiba thodok asi ngarang numidang thokibani ABCI company na chingninghai kiba mafam sing semjinbagi thabakan sathari ayuk pung 13 rom taba duaida gari macha masung pot yaudaba truck sing di lanthok lansin yakre adumakbu lambi asi khubana maram oraga pot puba gari sing di lanthok lansin yadri nongchingki pibam pharabadi ngasi pot puba gari sing su lanthokpa yagani hairi Jal Jiban Mission JJM gi makhada yumthong khuding da ising fanghana ba pandam da paikatpa khurkhul water supply gi fibam sekmai SG MLA Haikam Dingona yengsin kre Imphal West PSED division gi EE AE amadi SO yauna satkiba yengsin khongset aduda MLA na khurkhul awang laikai gi khunja singa su unaduna thaknaba ising fangdaba gi matang da khana naina ki
Yengshin Kongchat Aduga Mari Lainana, MLA Hekam Dingona, Jal Jeevan Mission Gi Makada, Yumthong Khuding Thaknaba Ishing Phangananabagi Pandamga, Mari Lainana Paikalak Pathabuksing, Thoklibi Irang Shina Chawna Apanba Oiki. Adubu Hojik, Irang Asi Kharap Pharakbagi Mamiyam Urakpa Sida. Tangai Fadana Miam Gi Thaknanaba Ishing Phangdabagi Awaba Si Kokhananaba, Mari Lainaba Department Ki Official Sing Yauna, Yengshin Balakpani Haiki. Hojik Kurkula Wang Lekaigi Yumthong Chama Khara Henbagi, Thaknanaba Ishing Panghananabagi Matangda, Department ki official singda, Pautak Pikre, Luenana, Atuba Matamgi Manungda, Pinanabasu Sem Saragani Haina, Dingona Fongdoki. Yumthong Kuding Ising Panghan Bahibasi, Maki Pandamni, Jal Jeevan Mission Gi Makada Paikat Liba, Kurkul Water Supply Scheme Gi, Water Capacity Asi, MLD 1 Amani, Aduga, Pigadoriba, Kungang Sing Asi, Mapung Oina, Kurkul Amadi, Moibung Kunau, Kungang Singni, Luenana Jal Jeevan Mission Gi Makada Paikat Liba, Kaingam Mamadi Kanto Water Supply Scheme Asisu Loishinanaba, Mari Lainaba Singda Hairagani Haiki. Water Supply Scheme Asina Pigadoriba Water Capacity Asi 0.14 MLD ni Karigumba Masisu Loishinba Ngamlabadi, Maike Shomgi, Kungang Singda, Isingi Awat Pakaradi Koklagani. Ningsingba Yabadi, Kaingam Mamadi Kanto Water Supply Scheme Asi, Lamdamasa Tukliba Irang Shi Laki Badagi, Loishinba Ngamdana Hojikshu Lairibani. Yengshin Kongchat Aduda Kolgilu Singba Singshu Sarugyaki. Di manungda sing phangda phangdagi issues kitang leitar ga su ko madu ro chapchana koi chesing ga tarang hanagi su already program is kin lung jaw ga lai ran sin manung markan da ko na chang ya ba mo hang khal lai gani na ado manung markan da sing phangda phangdagi program khare di lai adu ma ko ran se shanti ji katang hanjala mi na madu gi sing phangda jaga ro phangna ba ha ga na kai kam na hona jari ha ga Iramdam Kauba Facebook page Amada Manipur Pradesh Congress Committee OBC Department ki Chairperson Sakir Ahmad na Be Careful Maitai Pangan Election Kuidrabanina RSS BJP na Manipur da Communal Riot Thokanana Bakan Honare Haibasi Aikoi Kaudaba Phay Aikoi Gyan Taminasi Haina Fongdorakli Wafam Sigi Matangda BJP Manipur Pradesh na Mahaki Mathakta Leibak Iran Thoknanaba Honabagi Maralda Cybercrime da FIR ama Thangat Kre Haina BJP Manipur Pradesh ki General Secretary Administration K Sarat Kumar na Fongdo Kre Thambal Sanglen da Paumi Sanga Unabadu da Magna Makata na Manipur da Leiriba Miyam da Congress na Hu Kamsinduna Laiminari ba Ikoi Masel gi Marakta Nungshinahan na Bahonabagi Thawong condemn tawi haiki Congress ki Thopuba Mana Sigum Wafam Singh Fongdorakpada Party ki senior leader Matana Miyam da Karigumba Wahaya Mata Sengdokta ba Sina Takliba Sidi Makoishu Yaurabara Haibasini Amoramda Trinamool Congress ki MP Mahoya Moitrana Union Home Minister Amit Shah ki matangda Miyam gi mifam da ngang ki badu gi damaksu BJP Manipur Pradesh na FIR ama lodge tawre mahak na Fongdorakli bawafam asi leibak pumba irang thokanduna misimina thokan ba yabu wangang ni Indira Gandhi siba matamda Congress Party na wafam kaya sandoktuna leibak irang thokan ki madu thoknana basinba India Alliance ki wakal yaudaba thaushilni haina lawgani Amaramda Prime Minister Narendra Modi ki Laikhidrabi Apokpi Politics ka Karigumba Hiram Amatada Mari Lainadaba Apokpi bu Rahul Gandhi ki program amada Mahaki Khwaidagi Naknaba Miyoi Amana Karem Kathaina duna ngangkiba dugidamaksu Mahaki Mathakta FIR ama lodge tawre Aranba Yumpham Yaudaba wafam kaya nganglaga India da Congress na lengak painana bahonariba sigi result Bihar election da soidana uba phanglagani India Alliance ta yauriba party sing na magi state sing dana ama haiba atopa state sing dana ama haiba si India gi miyam na khangle Gandhi sagai gi natrabadi party gi president weba yadaba India si Gandhi sagai khaktagi ni khanjaba Congress party na Gandhi chor haina hairakliba si BJP na Gandhi family bu mulluba leite Bihar election gi matungdadi Congress India gi state khudingmakta uba phanglaroi haiki Congress is secular ni hajaine Congress secular ka charhageba hoji mana sakil hamara sine isi Congress ka secular ka charhageba moine injal angang injal angang ne bro phara kan da phura kan torkani ka sine sito haibne sine sito haibne se aikhoi leiriba hoji ki India Alliance ki changchal leiba khongthang sing se masi Bharat pu shanti oine leina ba amta nate Bharat thugaina ba plus Manipur desu hoji hailiba ngangiba wahi mata khonda sing se Sina takpadi Manipur su shanti oine leibe ngamdana na ba honarak thangil khongthang ne khamayam samjage
BJP Wangjing Tentha Mandal na sindu na ngasi nomagi weba booth level agent BLA singi workshop ama Wangjing da leiba Mandal gi office ta pangthokre. Thoramadu da BJP Manipur Pradesh ki General Secretary K Sarat, BJP Thobal District ki President Yumnam Kumar Jitna Singh Singh, President Member Singh Waiki. BJP Manipur Pradesh ki General Secretary K Sarat na Rahul Gandhi na Changshiliba Khongthang asidi mahaki party ki workers sing bu thazadabani BLA haibasi karino ECI na BLA haplibasi karigino haibasi khangdabadagi makoi gi workers sing na khanaraga hapkiba BLA sibu makoi no objection tawre haiki asigumba masagi party worker bu thazadabasi nangasi India da Congress na asum mangtharakli bani Congress ti haujikshu hena marai shaitharaki gani chahi nifu romdi India da halakpa ngamlaroi haiki ngasi gi workshop adu da BJP Wangjing Tentha Mandal gi member amadi ACS gi tongan ba BLA singna saruk yakhi ngasi Rahul Gandhi na sangsal liba khongthang se kaino magi party ki worker bu thajadaba Election Commission of India na BLA happy sigi manam karino hai baje khangdaba degi magi worker se but khuding da Congress worker lerongani akhoi gi lerongani ateti party ne madu puna maktuna khanaraga haku bu posimone objection tawe aduna ni ngasi harot ki manum da Congress se adun sum ma thiri se hena na ma thira khini mo Imphal East District ki ya school AC gi manung chanba Brahmapur Baigapati Laikai Community Hall da district asigi DSO na sinduna FCS agency gi mifam pangthoktuna nafsa amadi kisan credit card ki matang da awareness program pangthokre mifam aduda CFNPD Imphal East ki DSO Kangjam Dhananjoy na central government ki makhada mari lenaba ministry singna pirakpa instruction amada hojik nafsa card amasung kisan credit card holder oiba yadaba miyoi kaya amana card asipai duna khudong chaba loriba beneficiary oiba yadabana beneficiary orga khudong chaba loriba asi yengshinanaba khangalapagi matungina mifam asi pangthokpani haiki mifam asida saruk yariba singna masagi senthok lambi sauna leiba government ki thabak toba miyoi singna asiguma makhal ki card asi paiba yade haiba khangminaba mathau tai haiki Number 2 visit try to to matung da ani me ga isi member ID odi ne ko API se ne ba ko ba income group land holding adai duplicate beneficiary vehicle ownership haije duplicate beneficiary haije no doubling se pakar ne CAFNPD Imphal East ki Assistant Director L Vetorna card paifam thoktabana pairiba card sing beneficiary list gi kaknanaba madi kari maram gi kaklibano haiba khanghananaba FCS agency gi mifam si pangthokpani haina makha takhi KYC kanana wojade no tarmina paide ko kaam se KYC basi party lairaba mamoda kanamta support ertaba lam moju yari ke din wala boni shak tudega ni naam wala paide da KYC haiba ta Manipur da single use plastic sizinaba thingkraba matungda drive satharakpagi manung channa mayang Imphal Kaithel gi akoiba mafam singda leiba dukan sing amadi street vendor singda drive sathakre mayang Imphal Municipal Council ga mayang Imphal Police Station gi police personnel sing amadi Manipur Pollution Control Board ki single use plastic enforcement drive ki task force team ga khusam naraga ahan boina plastic cup plastic plate plastic spoon amadi disposable glass na singba polam sing punna kilogram chahum kunthra ni thoi fagat pagal loinena sel oina lupa lising nipan su dukan mapu sing dagi fine thi hanki single use plastic ki polam sing asi miyoi bagi hakchang da sogon bata natana mai thabada su leibak leihau so e amadi Manipur da masi recycle tonana bagi machin leite haina mamang da su council na awareness kaya piduna lakre drive asiga mari lenna mayang Imphal Municipal Council gi senior executive officer N Anita na Hagatliba polam singasi Manipur Pollution Control Board ka tanaraga recycle tawna bagidamakta mapan lamgi farm amada tharagani haiki ngasi phagalaba polam singase akoina pollution control board ka tanaraga recycle tawna bagidamakta thagan makha tabda akoina haijaningi bi masi amona sijinadaba mayang phangi dukan phambirba women vendor singba orgera kading bangna sijinadaba ayana appeal tawjari makha tabda sijinaba taraga de akoina adum sis tawjagani Rajkumar Leiren Sana Ningsing Mana Lanthoki Bagalwena na Saireng Shaidina Bagi Thoram Pangthokre RK Mission Wang Potsangbam na Sinduna Manipur Press Club ki Loktak Hall da Pangthoki ba Thoramaduda Laikhidraba Rajkumar Leiren Sana gi photo da Laishu Katuna Ikai Khumna bu utki Nat Sankritan na Pungda Miyamna Thoidok Hendok na Sakhang Naraba Namairakpam Manglem Babu
arangfamgi sinfamda Kongkham ibomcha ga loinana yumkhaibam ibomcha amadi moibung khongbagi sinfamda sagolsem iboyai mada handak chahigi oiba Rajkumar Leiren sana ningsing mana piduna ikai khumnaba utkhi Thoramaduga mari leinana RK Mission awang Posangbam gi President RK Gunasandrana Rajkumar Leiren sana haiba misagasi hinglingai matamdagi miyamgi yaifana bohonabada soba thodang loramba misakamani haina singthaki masida natana lamyanba hizamira board ki matung induna lamdam sida leiriba pung moibung amadi arangpamgi thabak toriba singbu hena sakhotnana bohonaramba misak amasuni Posangbamda leiba Posangbam High School sagatpada masagi oiba sel puthokduna school lingkhatpada asoba thodang lorami loinana handak chahidagi hoduna pangthokliba award yenthopagi thoramasi mathang chahi singdadi hena chauna pangthokpa ngamna bohonagani haina phongdokhi Trasa siling khatpa koi jaragachu phangi position na thai jadabaduna maram oidana auta tawbana te masina ahanba function ni adunga si chief guest oi biribi Bobby Devi Dr. Bobby Devi amasung koigi lamdamdugi pradhan Sri Maisnam Mangi Singna andaki chahi sidadi ai gilanai oina puthok charaga mathang lakpa chahi singdadi moina chu Imphal West ki jila gi area amasung Posong gi panchayat ki area sidagi khara masak nai ba mi me ama lakholaga maduda sugumba award si pina nabagi khongthang do changchan bada is a sponsor oina mai ge halaman papa mai wingda moju yauna tawbiraga matang chahidagi di yamra mai pakwa program moi gini abisai thajaban National Viral Hepatitis Control Program gi makhada District Health Society Thobal National Viral Hepatitis Control Program Thobal madi Primary Health Center Leishangthem ahumna punna kusamna duna World Hepatitis Day gi thoram ngasi Thobal Leishangthem bazar da pangthokre Hepatitis Let's Break It Down haiba chimgaloina na pangthokpa thoram aduda District Health Society Thobal gi chairman su oiribi DC Thobal Hanakamai CMO Thobal Dr. Y Nokul Singh District Hospital Thobal gi Medical Superintendent Dr. W Ruhini Kumar Leishangthem Gram Panchayat ki ex chairperson L Raghu Singh amadi PAC Leishangthem gi MO in charge Dr. MD Abdul Khalikna athoiba president members ngona sargyaki NVCHP Thobal gi District Nodal Officer Dr. RK Kamalana Hepatitis B amasung C gi matangda awareness piduna wangang bagaloina layong asidagi naba pharaklaba miwai kayada khudol su tamki Hepatitis screening camp amasu thoramadu da pangthokhi athoi bamithung gi warol piraduna disi Thobal hana kamaina aikoi punamak hakchang phana leina bahonasi leina layong khudimak matam sana khangdok hauba ngamlaba amadi layeng horabadi phana kiba layong orabasu ngakthokpa ngamgani organic ki oiba chinjak chanana bahonasi maruoina hepatitis ki oinadi aikoi gi liver asi yamna phana thamnana bahonasi district asida leiriba health center singna matam sana awareness sing miyam da piduna miyam bu hakchang na da yektana leinana bahonabada angamba thagang lowshi haibu wafam sing su appeal tawki ngasidi hepatitis observation di oibanina hepatitis ki maramda hairagadi aikoina khangjai liver is a vital organ in our body ko adu if we love our body we maintain our body haibudu haijage and mi oibase punsi sanga hinningba ngatani we want to live a long life with a healthy life so aikoina healthy life oina maintain we need to change the lifestyle. Directorate of Trade, Commerce and Industries na sinduna raising and acceleration of MSME performance ki makhada vendor development program ki thoram Kongman Zone 5 community hall pangthokre. Thoramadu da Trade, Commerce and Industries ki DDO Wangkhairakpam Gozen General Manager DIC Imphal East Ice Hemanta OSD MSME KS Deepak Sarukya ki Tongan ba vendor sing na puthok sa polam sing stall sing shu thoramdu da hangdoki amasung sarugya ki sing da resource person sing na kanar ba wafam sing shu phongdoki thoramadu ka mari leinana sarugya ki ba Director of Trade, Commerce and Industries ki DDO Wangkhairakpam Gojan na vendor development program si yamna kana ba thoramamani bank sing na document suraba vendor sing da loan pinana ba thorang leiri Irang asina maram oraga chingi mafam yauna mafam khara da thoram sigi kanaba phangan bangamde vendor ama orabadi madugi mathau taba matam sana pangthoktuna kanaba lobiu haiki ama buero si koina digitization tabiraga
ꯑꯗꯒꯤ GST ꯐꯥꯏꯟ GST ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯗ ꯁꯦ ꯕꯦꯡꯅ ꯄꯩꯁꯥ ꯄꯤꯒꯦꯅ ꯇꯥꯟꯅꯔꯕꯅꯦꯕ ꯍꯧꯖꯤꯛ ꯑꯦꯅꯤ ꯕꯦꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯁꯨꯔꯒꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯕꯦꯡꯅ SBIꯕꯨ ꯑꯣꯏꯔꯣ ꯕꯔꯣꯗꯥꯕꯨ ꯑꯣꯏꯔꯣ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯕꯦꯡ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯁꯨꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯣꯟ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯄꯤꯁꯨ ꯄꯤꯒꯅꯤ Capacity Building Commission gi Rashtriya Karmayogi gi thoram Manipur University gi VC Court hold pangthokre thoram duda Assistant Registrar of Finance Punsiba Tourism faculty members sing amasung miyoi kaya sarugya ki pasingna group kaya thongna khaidoktuna training workshop adu gi matang da khananena ki Assistant Registrar of Finance Punsiba Tourism na asuguma thoram sina thabak tawminari basing gi marakta nungshi sanana thabak tawminaba gi wakhalon hengat handuna thabak tawbada khumang chawsil hangani thabak tawminari basing gi marakta achau api ki wakhalon asi thadoktuna yamna santi oiba environment amada thabak tawminana bahona ba asigumba thoram sina mateng pangadoribani haiki achau macha khaibagi barriers loi thukai hoji yang biu sida phami base pion degi hor professor hone si barrier se lai barrier se thukai matunda amaga kamai thabak tawminagani haibagi maramda tawja program ne masisina university sida peaceful environment ama collective li thabak tawminabagi wakhal lonama laina bagi okoino pangthok sabe da break amalomina se ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad. Lip 100% natural syrup and capsule. Lip 100% natural syrup and capsule. Tada! Yeme makigano. Asa betamo. Sige yun se next time tina check sin na laksil ka tham khabani ne. Tada nang se juhar habaga amta kidarbo. Asumna mayam na machal bo ngap san lugum masigi yung masibu asoya ngan pokadabatagi next time tina ngap seli. Next TMT juhar habadi ngap tokna ba same bani. Zaman technology si na bana concrete ka tokna tina ba matamda kapam ng amuk hena angle adli. Extract TMT strength is in the quick. Break tungda mohna taram noksari maka tarak pa pau pizari Writers Forum Imphal amadi Manipur State Kala Academy ga punna sinduna kuntrani pansuba Writers Forum Imphal gi mapok numit ka mari lainana state level recitation and written quiz competition All Assembly Road to Labor Manipur Hindi Parisad pangthokre thoramasiga mari lainana Writers Forum Imphal gi hanaga secretary Laishram Somendrona recitation madi written quiz competition pangthokliba si tungda hogalagliba naha singda Manipur gi oiba ai basingna thambiram basing Khangnanaba amadi kaudana pandamda pangthokpani recitation gi mana poknapam proprietor G Santi Kumari amadi written quiz gi manana Writers Forum Imphal gi live member Angom Shu Kumar na katpirakpani haiki ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯈꯨꯔꯤꯔꯣꯜꯕꯨ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯕꯨ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯐꯖꯕ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯅꯥꯠ ꯆꯠꯅꯕꯤꯁꯦ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯔꯨꯕꯗꯒꯤ ꯔꯥꯏꯇꯔꯁ ꯐ꯭ꯔꯣꯝ ꯏꯝꯐꯥꯜꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯔꯥꯏꯇꯔꯁ ꯐ꯭ꯔꯣꯝ ꯏꯝꯐꯥꯜꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯚꯦꯂꯨꯁ ꯑꯁꯦ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ Scientific pig farming haibusida numit humni sathagada training program ama IT Park leba Manipur Technology Hub ki conference hold pangthokre Manipur Progressive Pig Farmers Association amadi Manipur Technology Innovation Hub ka khusamnaraga pangthokpa thoramaduda Veterinary Transport amadi GAD Secretary Michael Asom Manipur Progressive Pig Farmers Association ki President Ningthauzam Lokendro amadi MTI Hub ki lead Dr. Razib Kangabam na thoramapu singwai ki
Michael Asomna thabak ama toba matamda scientific approach yaubana training program toba haibasi yamna mathau tai African swine flu natragana fever gi hozik faubada vaccine natragana hidak leitri adubu masidi amuk lakani amuk chatkhigani aduna aikoina thengnaba tai ok loiba haibasi masagi environment ama leigadabani yen natraga hui loiganu haibadi nate adubu makoi gisu tongan tongan ba mafam thambigadabani natragadi makoi gi makhongna Chensilakba fattaba sing aduna oki makhongda changkhrabadi atopa laina kaya su lakpa yai haiki oki manasi Manipurda suki matik leire aduna mapalamdagi pusilakpa oksing yaudrabadi mamalasi nomu nomagi tangba hengalakpa su yari maramaduna matau karamna chagok phana laina tina sendaba ok loinabagi damakta siguma scientific oiba training program asi mathau tai haiki Entrepreneur Development Program na ok makon aduga ahamba hokokugi oglegi capital investment dugi 50% je sarkar na subsidy piba bank ki loan loroga tawuyai natragana isana bank guarantee man thamaga tawuyai ba sigi scheme se online da apply tawuni project ama yengaga loi ipad tanaba yabre mo 50% makon sabada paisa ko 5% ai moto yamna kanabra na khale ba Manipur Progressive Pig Farmers Association ki President Ningthozam Lokendro na hauzikti ok loiba haibasi ama ani loinarambadagi chama chaniromda loikhatnarakpa maramna ok loidaba singna matau karamna scientific oina ok loigadagi haibasi khangdaba yaraktaba masina maram waraga suguma training program si sindaba yaraktabadagi sinbani masida natana topa state singdasu association gi mihut sing training program kaya yawbu chalure makhatana foreign country singdasu training program sing thana na bathorang tori haiki ok loiba haibasi ningthina loirabadi yamna senthok leiba paisa yamna puthoktana hauba yaba thabakni ok haibasi amakhak loiraga tha taruk khudingi masa pokpana yamna laina sel tanba yaba thabakni masi ningthina honarabadi tungda entrepreneur ma phawbo oiba yaribani haiki aduga singje farmer singje mayam ma thorakle hojike thabuk phanguk to kanggu singso larik laisu tamobu MA PhD lo mayam yaure adum moiso khongjang je yam pikpa paisa dagi yam chawba sembom phabu tanba yaba poni aduga paisa iseng changdan hobu yaba haitare ko adu si de government mayam mating pangina hoi punna chokon mina si self sufficient o mina si adagi government sina phajam mating pangde hoi punna hingmina ba yani self sufficient o ni paisa se bapalam da outside state da chakhi do mu da hoi punna hingmina ba simen ainam akoida thammi pandam si Kumbi esigi manung chanba ithai bazar da leiba ima phawibi laibungi turel mapal taba lambi gi saruksing handaki ising isau aduna fit chohum yankhairom namthakibadagi hairiba lambi adugi phibam ka hena fatabana maram oraga gari soba chatpa yaramdaba adu kumbi esigi MLA S Prem Chandrana semjan khre lambi adu sembirak pakitamakta MLA bu laikai adudagi sograkpam tombi koba mana thagatpa phongdokladuna tung koina satpa yagadaba mongda retaining wall oina sembi na basu pungning chingshin ki makata na ima phawibi laibungi mapada leiriba kumbi kuga turel mathakta saba urok thonga sisu MLA na mathang matam ga chuna ba mongda semjin biu haibu urok thonga si yamna maru oiba thonga mani thonga sina school college mahiru sing lanthok lansin tobada kudong chada ba madi ithai da leiriba ngami kaya ma ngamlen pata farm tauba madi ithairom da low uba singi lanthok lansin taunariba thong amani maramaduna matamga chunaba mongda suspension bridge natragana yot ki thongona sabinaba marilinaba singi pungning jingshin ki केंद्र की ताइनबद ओइबनिना थांगा केंद्र दे लेबा साता पुनम होगी कुंबी की एरिया दा इथाइ खुनो की एरिया दा लेगले सुतंबा अदगी फार्म तौबा चथोक चसिन की ओइबा यामना मरु ओइबा मयांबान तागिबा याबा समाजिंग तागिबा याबा थौबान तागिबा याबा ओइबनिना थोंगसिका याम मतिक चादबा हाइतारे
ꯐꯣꯏꯕꯤ ꯂꯩꯔꯝꯕꯤꯒꯤ ꯃꯄꯥꯁꯤꯗ ꯂꯤꯇꯔ ꯂꯝꯇꯪ ꯇꯤꯡꯕꯤꯔꯒꯗꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯅꯁꯨ ꯇꯔꯥ ꯅꯧꯅ ꯄꯤꯕꯤꯔꯛꯇꯅ ꯂꯤꯇꯥꯟ ꯇꯤꯡꯕꯒꯤ ꯃꯑꯣꯡꯕꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯇꯥꯟꯁꯤ ꯑꯃꯇꯪꯒ ꯇꯤꯡꯕꯤꯔꯒꯗꯤ ꯌꯥꯝꯅ ꯄ꯭ꯔꯖꯥꯅ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯧꯈꯤꯕ ꯑꯣꯒꯁꯇ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯅꯦꯛꯄ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯒ ꯈꯨꯠꯊꯣꯛꯅꯕ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯃꯔꯨꯞ ꯅꯣꯡꯊꯣꯟꯕꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯦꯂꯤꯁ ꯊꯣꯡꯂꯦꯟ ꯆꯍꯤ 18 ꯑꯄꯣꯛꯄ ꯑꯦꯟ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯑꯄꯣꯛꯄꯤ ꯅꯣꯡꯉꯥꯂꯩ ꯂꯩꯃ ꯑꯋꯥꯡ ꯋꯥꯕꯒꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯅ ꯂꯩꯈꯤꯗꯕꯗ ꯁꯣꯔꯦꯄꯥ ꯑꯃꯗꯤ ꯁꯣꯔꯦꯄꯥꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ PRA-ꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MC ꯌꯥꯏꯐꯕꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯑꯊꯧꯕ ꯅꯤꯡꯇꯝ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯅꯪꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯌꯥꯋꯣꯜ ꯂꯨꯞ ꯑꯁꯤꯒꯤ ꯑꯋꯥꯕꯗꯁꯨ ꯁꯣꯔꯦꯄꯥꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯑꯒꯁꯠ 38ꯗ ꯂꯧꯐꯝꯗ ꯖꯪꯒꯜ ꯀꯇꯤꯡ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯤꯟꯊꯣꯏ ꯆꯤꯔꯣꯝꯅ ꯐꯦꯁꯕꯨꯛꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯚꯤꯂꯦꯖ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯡꯂꯝꯕꯝ ꯁꯨꯔꯖꯤꯠꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯨꯔꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡ ꯊꯥ ꯑꯒꯁꯠ 38ꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯈꯦꯜꯂꯝꯕꯝ ꯂꯨꯈꯣꯏꯅ ꯎꯖꯕ ꯂꯧꯐꯝꯗ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯤꯔꯣꯝ ꯆꯟꯗ꯭ꯔꯕꯥꯕꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯁꯪꯒꯝ ꯑꯃꯒ ꯂꯧꯁꯦꯟ ꯑꯃꯃꯨꯛ ꯆꯥꯎꯕ ꯂꯧꯐꯝ ꯑꯗꯨꯗ ꯖꯪꯒꯜ ꯀꯇꯤꯡ ꯀꯥꯞꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯖꯪꯒꯜ ꯀꯇꯤꯡ ꯑꯗꯨ ꯀꯥꯞꯇꯅꯕ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯈꯤ ꯃꯗꯨꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯅꯠꯇꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯐꯨꯕ ꯆꯩꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯤꯔꯣꯝ ꯆꯟꯗ꯭ꯔꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏ ꯆꯤꯔꯣꯝꯅ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯔꯒ ꯐꯨꯔꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯐꯝꯅꯥꯏꯕ ꯑꯃꯒ ꯂꯧꯇꯨꯅꯔꯒ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯥꯒꯠꯂꯛꯄꯅꯤ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯣꯁꯠ ꯑꯁꯤꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯃꯤꯌꯥꯝ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯁꯤꯡ ꯄꯣꯛꯍꯜꯂꯦ ꯃꯈꯥ ꯇꯥꯅ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯨꯅ ꯑꯃꯗꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯁꯤ ꯃꯈꯣꯏ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯄꯤꯗꯨꯅ ꯑꯃꯇꯪ ꯁꯦꯡꯗꯣꯛꯄꯤꯌꯨ ꯄ꯭ꯔꯖꯥꯁꯦ ꯈꯣꯏꯁꯥꯎꯅꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯖꯈꯤ ꯄꯨꯂꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯝꯗꯅ ꯃꯈꯣꯏ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯗꯣ ꯂꯩꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯈꯤꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯠꯇꯕ ꯃꯤꯌꯦꯡꯕꯗ ꯎꯕꯤꯕ ꯄꯣꯁ ꯑꯃ ꯊꯥꯒꯠꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯡꯗꯣꯛꯆꯕꯅꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯤꯔꯣꯝ ꯆꯟꯗ꯭ꯔꯕꯥꯕꯨꯒꯤ ꯂꯧꯐꯝ ꯑꯁꯤꯕꯨ ꯂꯩꯔꯤꯕ ꯇꯈꯦꯜꯂꯝꯕꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯟꯗ꯭ꯔꯕꯥꯕꯨꯒꯤ ꯂꯧꯐꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯆꯥꯗ 50 ꯍꯦꯟꯅ ꯇꯥꯡꯀꯛ 2 ꯊꯣꯛꯅ 2019 ꯑꯣꯛꯇꯣꯕꯔ 22 ꯑꯃꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 6ꯇ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯂꯩꯕ ꯆꯍꯤ 3 ꯐꯥꯔꯦ ꯂꯧ ꯂꯣꯛꯇꯨꯅ ꯆꯥꯕꯁꯨ ꯆꯍꯤ 2 ꯁꯨꯔꯦ ꯂꯧꯐꯝ ꯑꯁꯤ ꯑꯇꯩ ꯊꯪꯅꯕ ꯂꯧꯐꯝꯁꯤꯡꯒ ꯈꯔ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯂꯧꯄꯨ ꯆꯟꯗ꯭ꯔꯕꯥꯕꯨꯗ ꯂꯧꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯗꯤꯃꯥꯔꯀꯦꯁꯟ ꯈꯪꯍꯟꯕꯤꯌꯨ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨ ꯊꯤꯗꯣꯛꯂꯒꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯔꯣꯝ ꯆꯟꯗ꯭ꯔꯕꯥꯕꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 2 ꯂꯥꯛꯂꯒ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯧ ꯄꯥꯟꯕ ꯂꯣꯏꯔꯛꯇꯨꯅ ꯂꯧ ꯂꯣꯛꯄ ꯌꯥꯔꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤꯗ ꯖꯪꯒꯜ ꯀꯇꯤꯡꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯈꯤ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯤ ꯂꯧꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ 50% ꯍꯦꯟꯅ ꯄꯩꯁꯥ ꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩꯅ ꯄꯩꯁꯥꯁꯤꯒꯤ ꯑꯋꯥꯠꯄꯗꯣ ꯍꯥꯞꯆꯒꯦ ꯂꯝꯁꯤꯒꯤ ꯅꯥꯈꯩ ꯁꯦꯡꯕꯤꯔꯣ ꯍꯥꯏꯔꯒ ꯁꯦꯡꯅꯗꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯧꯄꯨ ꯑꯁꯤꯅ ꯂꯥꯛꯑꯒ ꯖꯪꯒꯜ ꯀꯇꯤꯡ ꯀꯥꯞꯁꯜꯂꯝꯕꯗꯒꯤ ꯁꯤꯒꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯔꯤꯕ ꯋꯥꯛ ꯑꯣꯔꯗꯔ ꯑꯗꯨꯅ ꯄꯥꯎꯕꯤꯇꯦꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯥꯎꯕꯤꯇꯦꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯁꯥꯕꯗ MLAꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯁꯥꯕꯅ ꯃꯤꯡꯆꯠ ꯐꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯊꯣꯡꯈꯣꯡꯃꯌꯨꯝ ꯁꯅꯥꯇꯣꯝꯕꯅ ꯄ꯭रेस ꯅꯣꯠ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯄꯥꯎꯕꯤꯇꯦꯛ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄꯤꯝꯀꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯆꯦꯁꯝ ꯑꯍꯃꯗ ꯑꯂꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯕꯤꯇꯦꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯐꯝꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ एजुकेशन डिपार्टमेंट असिगी मखादा स्कूल बु
स्कूल असिबु सानबा हाइदुना थादरक सेनफम अदु हलनख्रगा लोकल एरिया डेवलपमेंट फंड दगी स्कूल असिबु सागनी हाइबगी वाखलोन असि पौबिटेक मियामना अंगक फावी थुंखोंग मयुम सनातोंबना मियामबु लाना उहनब होनरक हाइबसी मियामना अपेनबो ओइदे पौबिटेक हाई स्कूल बु सानबा लिसिंगनी कुनमाथोय कुनिथोयगी वर्क प्रोग्राम असि हानगी एमएलए ओइनाम लुखोयगी मतमदा शाननब होनरिंगै चेरक्ता इलेक्शन मतम ओइरक्तुना कोड ऑफ कंडक्ट चनखिबदगी स्कूल असि साब नंगहौदबनी हारिब इलेक्शन असिदा ओइनाम लुखोयना माइ पाकपा ngमहौदबा असigi खुदोंग चाब लौदुना हौजिकी एमएलए ना स्कूल असिबु साब यारोय हाइदुना अथिंग थमदुना लाखिबनी मियामना स्कूल सिबु साहनसी हाइदुना एमएलए मसादा हाइजरुब मतमदा स्कूल सिबु साननबा वर्क ऑर्डर अदु मागना एजुकेशन डिपार्टमेंट हाइरगा लौननब होनगनी हाइब वाफमसु मियामदा थाजब पिरखि अदुबु ngasi फावबदा स्कूल असि सादना लेरकली मसिगा मरी लेनना थासगी तांग मंगादा पौबिटेक हाई स्कूल मनाक्ता लेबा पौबिटेक ममांग लेरक असोबदा पब्लिक मीटिंग पांगथोकलगनी हाइरिबा पब्लिक मीटिंग असिदा स्कूल मैनेजमेंट कमिटी की कन्वेनर थोंखोंग मयुम सनातोंबा मसा लाक्तुना महाकना स्कूल सिगी मतांगदा हाइकिबु वाफम अदु मियामदा सेंगदोकदबनी हाइकी एजुकेशन डिपार्टमेंट पैसा दो हनग्रो आई लोकल एरिया डेवलपमेंट फंड दे सागे मसागी खुदों चारबगी दमते यंगा पाविटेक की ओइबा असुम गवर्नमेंट हाई स्कूल से माहन के हाइबदुदी मदुदी अखोय जानिंगे हाइबसे अखोय की खोलाउन थोगो फिनदा हयंग पब्लिक मीटिंग से nangbiyo मियाम की ओइबा रिजोल्यूशन लौजुबा District Legal Services Authority Bisnupur की मीटिंग मखादा सिजा आई केयर फाउंडेशन का खुसम नरगा नेशनल आई डोनेशन फोर्टनाइट कमरी लेना मिडलाइंग बकी थोरममा भारत निर्माण राजीव गांधी सेवा केंद्र तौबुल द पांगथोकरे तौबुल ग्राम पंचायत के एडमिनिस्ट्रेटिव कमिटी न मतिंग पांगलगा पांगथोकपा थोरम से लीगल एड क्लिनिक तौबुल सिंगल नूरा VLF ग्रीन ब्रिगेड फाउंडेशन सावी when giving foundation mission for vision and NPCB and VI na punna sinmin khibani thoram sida punna mioi chamaga subna anina mid lying ki lunana mioi nipan na mid ke operation tawna na bakhanghan khre Manipur na India gi sports ta power house ni haizer basu Manipur government na mapung phaba sports policy puthokta bana ngasi Manipur gi sanaroi kaya kanaba phangdana kang khathang oina taduna leibe yaunare haina PW gi D gi chief engineer oramba Yunam Joy Kumar na hairi wafam si mamang tha August 23 gi 38 fawba Tamil Nadu gi Chennai da leiba Nehru Indoor Stadium da sanakiba Children and Cadets National Kickboxing Championship ta gold medal lawraklaba Laishram Malem Nganba yauna championship adu da saruk yaruba sanaroi mari oinam gi Joyshana Retrita Asamba Kudul pot piduna taran upagi thoram da haikibani oinam Kendra Development Committee Organization na sinduna pangthopa thoram aduda oinam Municipal Council gi hanagi chairperson M Malem Nganba Varati Kishan Sangh Manipur Prant ki secretary and Indubushan amadi Bisnupur District Kickboxing Association ki president CS Ibohol charugyaki Joy Kumar na makhata na sports haibasi entertainment natte sports na mayai ka ba ni sadagi lapthok pangami Lengak amadi mari lenabusing na sanaroi singbu nathairaga thambana sports ki makun hanthan bani sports policy ama semlabadi thabak phangdribana hasingi masing hanthan gani Manipur gi sanaroi chamri yankhairom mapalamda thabak phangkhre Bharat ki oinadi junior da Manipur na sanakhonabada mangjal thana chali haiki Koina pamjari basidi ngasi haurai bi sai sum makhoi maya na nursery when hata pambi ma yokat pi bado mapung phara ka da pambi se ai gi ni habi bi mota pambi maya da thabi da ma yokat pi ka sanaroi sing do pa yokat pi ma chakhat na bo na bi bado fa da gi da ka re madu oi da kan da ngasi ai sanaroi ngasi chami gi la da sanaroi chahi am da lising ani da hom lising mari ma ai ma palam da sakhi da ya rakane Tamil Nadu ki Chennai da leiba Nehru Indoor Stadium da sathakiba Children and Cadets National Kickboxing Championship da gold lawraklaba Laishram Malem Nganba ngasi Khoijuman Makha Community Hall da tarapna ukre Khoijuman khunggang gi miyam na sinba okpagi thoramasida Khoijuman Quasified Gram Panchayat ki Pradhan Thodam Ahanbi Social Worker Naso L Manzor amadi hanagi Panchayat Secretary S Ibo Pishak Sarugyaki gold medalist Laishram Malem Nganbana ngasi gold medal fangliba si pukningda apenba phawba do phongdoki lakadoriba
tang kunithoidagi kunmanga fawba Himachal Pradesh pangthokadoriba Junior National Kickboxing Championship ta saruk yaduna gold medal lounanaba angamba thakto honagani haiki ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯉꯝꯅꯕ ꯑꯃꯨꯛ ꯍꯟꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯅꯤꯡꯉꯥꯏꯒꯤ ꯑꯃꯨꯛ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯅ ꯃꯥꯁꯇꯔ ꯀꯤꯔꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯦ ꯍꯟꯗꯛ ꯆꯠꯂꯤꯁꯤꯁꯨ ꯃꯥꯒꯤ ꯃꯈꯥꯗꯒꯤ ꯆꯠꯄꯅꯦ ꯑꯩꯈꯣꯏ 24 ꯆꯠꯂꯦ ꯑꯗꯨꯒ ꯒꯣꯜ 3 ꯂꯧꯔꯦ ꯃꯥꯏ ꯄꯥꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯅ ꯆꯠꯄ ꯑꯗꯨꯕꯨ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ Howzag loisilakpada maru oiba paw amuka hanna pizari Irang asigi awaba taraba miyamgi khubak mayaida sakun tawrabra haibagi chingnaba leibana sumda thidoklaga mara leiba sing matik chana chairak pibiu haina Congress na hairi Imphal Jiri Lambigi Khongsang Railway Station manakta chingning khaiba masung leibak namthakibadagi pot puba gari sing lanthokpa yadre amasung Korkul water supply gi phibam Sekmai Kendra ge MLA Haikam Dingona yangshin kre Masigaloina Hozu Pawagi onadi ISTV news matang sida tension jari mideng tabidi ba punmaku amukahana kurum jari